ꯍꯥꯏꯔꯤꯕ MD Asif Khan si tasengna hairakan yamna there is an amazing yam interesting oiba koigi nungai gadab wari yam khaktang hairagadi Bollywood ki actor koigi Salman Khan si MD Asif Khan sine yamna pamjaba maramna haibatare Salman Khan ki cinema Dabang dagi laktho kanda Dabang boy haina khangna rakibig wari yam lai loinana ngasi dagi chahi 16 gi mamangda football tournament amadani Dabang FC haina kuna team mama participate tawbadagi miyam sina adudagi hena amukka thoidok hendokna Dabang boy saiba mingthon si masamakta pira kanda koigi ikai khumnabagi sigi mami sisu phangduna lakhibani sidagi amuk makhatana thabak thoram khudingda selgi paisagi darka laibana koigi group asida yauriba member singna join account ama hangduna yam wana lupa changa sanga khaksi dagi haura kanda angam mangam bakhaigat naduna ngasigi oira iba phibam sigi wari su koigi top na pungning huna nungsiba wari amadi adum oiri lekai gi thabak tawram singda koigi mapung phana thodang laukraba koigi pangthokki haiba tare thodang singdu khatang koigi tentakna ngasigi numida sida mungna hongdana ningsingjage ahanbada koigi JCB nektuna phumjillaga leiba nandraba haiba tare drain singsi iram nalasi sengdokpada achauba thodang lauki thaina mabangai ekoi electric ki prepaid laktringaida supnagi 100 watt bulb na thanaringai matam sidani lambida mai thanbagi wakhalsi ekoi panga leinaramde matam sidani koigi sangai yumpham idgadagi nungphau phaubusi electric post khudingi mai thanki basi aduga loinana koigi lampak ama oibagi matiksi chana leiramdaba haiba tare hojik sanagadoriba koigi mitmangda uriba asa sangai yumpham gi playground si masi association asaga sporting association asaga khutcham naraga akoigi sanaroi singna sanabada khwaidagi henna nungairaba lampak singi manungda ama oina baina awa ana achin akom mayam kaithokhtuna akoigi semgat khibani masida MLA Okram Surjakumarna yam chauna mateng tawbirakhibagi wari lei tawbimal khangba uchari asa sangai yumpham sports association koi mayamna asa aina khangnari basi 1980 gi September thada laikhidraba MD achobagi lamjing makhada sangai yumpham gi koigi sana khonaba pamjaba mioi singna semkhibani madugi matung 1982 gi November thada MSR Act 1860 gi makhada Register Cooperative Society Imphal koigi register number C 4174 oirakanda registration phangki koigi ahanba committee si horakpada achoba thodang laukiba ex committee gi member sing si ahanbada mingona panjarabada late MD Nurzaman Shah president oibirami ani subada koigi MD Naziruddin vice president ahum subada MD Fazur Rahmana general secretary mari subada MD Nazir Ahmad na joint secretary banga subada MD Islamuddin treasurer taruk subada MD Liaquat Alina games and sports tariat subada MD Azizur Khana library nipan subada MD Ali Muhammad ex member mapan subada MD Shaukat Alina publicity committee amasung tungan ba koigi local leaders singna punna honaraga lamdam masigi afaba player puthokna ba pandamda koi tournament kaya amang si phoga pangthokuna lagli loinana district ki league yauduna champion kya lobangam ki koi ningsing ba yabasi 2016 2018 amadi 2022 da Manipur gi khwaidagi chawba mayamna khangnariba football tournament CC meet amasung winners cup si yaubangam khibani hojik maksu asa DFA adu Thobal gi super division gi team am oiri loinana club asina putokhiba masak nairaba player kayama Manipur amasung India gi maming leiraba club singda ngasi su sanari
ꯑꯩꯈꯣꯏꯒꯤ ꯂꯝꯗꯝꯁꯤꯒꯤ ꯇꯦꯂꯦꯟꯠ ꯂꯩꯔꯕ ꯄ꯭ꯂꯦꯌꯔꯁꯤꯡꯅ ꯁꯥꯟꯅ ꯈꯣꯠꯅꯕꯗ ꯊꯋꯥꯏ ꯌꯥꯎꯖꯕ ꯅꯍꯥꯁꯤꯡꯁꯤ ꯂꯦꯞꯇꯅ ꯄꯨꯊꯣꯛꯅꯕ ꯍꯣꯠꯅꯕꯗ ꯄ꯭ꯂꯦꯒ꯭ꯔꯥꯎꯟ ꯃꯇꯤꯛ ꯆꯥꯕ ꯄ꯭ꯂꯦꯒ꯭ꯔꯥꯎꯟ ꯑꯁꯤ ꯌꯥꯝꯅꯃꯛ ꯇꯉꯥꯏ ꯐꯗꯦ ꯑꯗꯨꯕꯨ ꯃꯇꯤꯛ ꯆꯥꯗꯕꯅ ꯃꯇꯤꯛ ꯆꯥꯕ ꯄ꯭ꯂꯦꯒ꯭ꯔꯥꯎꯟ ꯑꯃ ꯄꯨꯊꯣꯛꯄ ꯉꯝꯅꯕ ꯍꯣꯠꯅꯕꯗ ꯑꯩꯈꯣꯏꯒꯤ ꯗꯕꯪ ꯕꯣꯏꯁꯀ ꯈꯨꯠꯁꯝꯅꯔꯒ आसागी प्लेग्राउंड से सेम साबगी थबकसी लेप लेतना चथरकपनी की मतिक चाब लंपाकी फिबम से पुनमकी अखोगी होनखिब अवाब मैम हाइब तारे मदुगी महैने हाइब तारे अदुगा अखोई मसिदा केंद्रगी ऑनरेबल एमएलए सूर्य कुमार ओक्रम मदि अखोगी ऑनरेबल एक्स चीफ मिनिस्टर ओकम इब्रोबी याम चाउना मतेंग पांगबिरक्तुना थबक खुदिंगमक्ता अखोई मपुंग फानबिकी अमदि चाही खुदिंगी अखोगी याउरिबा डिस्ट्रिक्ट सुपर लीग तसु मतेंग पांगबिदुना लाई हाइब तारे अदो ngasiगी फिबम सि फावबा ओरकनबा होनबा मतमदा सन खोनबा पामजबा लमदम सिगी नहा सिंबु योखतपा पामबा लेकाय सिगी अखोगी लोकेलिटी सिगी नहा सिंगना तौरिबा थबक थोरम सिदा मतेंग पांगबिदुना मपुंग फाहन बेबैदमक्ता पुनमपु कोई तौबिमन खंगबा हन्ना हन्ना ऑर्गेनाइजिंग कमिटी की माइकैदगी फोंदोकचरी ngasi ekona pangthok jagadoriba second Dabang Trophy 9A side state level open football tournament asida pukchen chauraba lamdam asigi masak nairaba mayam na khoigi mateng mayam pangbirakuna mapung phana pangthok pangamnabagi damakta mayam na sahajok pina bibai damakta su tobimal khangba hanna hanna uchari ngasi opening की formal program asi yongna bagi koi tanjado yausilakle ahana baktada koi special invitees oina lengbi reiba ngasi gi ikai khomna jariba koi guesting kau khatna bagi tanjado laujage ahan badai koi gi chief guest ki phampham langda lengsin bigada wasi Sri Surya Kumar Okram, Honorable MLA Khangabok Assembly Constituency ni, adu boy koi athugu matamda yausilak lagani, lambida yausilahbe paulay zare, duna ahan bagi wina huzik koi sana bung sida lengsin duna laibiraba special guesting koi phampam langda lengsin janabi tanjadu laujage kokachari ngasigi opening function asigi chief president gi phampam langda lengsin bigadauba MD Fazur Rahman Secretary Asa Ozabu stage se lengkhat pirakna ba kaukachari thagachari oza ngasi gi guest of honor gi phampham langda lengsin bigadauba koi ikai khumna jariba inviting kaukachabi tanjadum laujage ahan bada Honorable ex Jila Parishad Sangayumpam Jila Parishad MD Hibzur Rahman Ozabu stage se lengkhat pirakna ba kaukachari in second to jari ani suba ge si kaukachage koigi Manipur gi superstar RK Somarendro mayam gina kaiku Ozabu su stage ka lengkhat pirakna ba kaukachari special invitation na stage se lengkhat pirakko matamda koigi tinbiraba punamakna ahoba khuba amamtang khubinaba niksingjari ahum subada kaukachage MD Nasir Khan LS Angau Chairperson CWC Thawbal Mari Subada Manipur Sup
Okay, okay. Oh. Mathangda Chairperson CWC Thobalgi L Roman Singh. Mathangda Proprietor MS Angau Filling Station Sangayumpham MD Nasir Khan LS Angau. Mathangda Managing Director Kanglei Construction and Peace Hospital and Research Institute S Thoiba. Mathangda CMD Manipur Creative School Imphal and General Secretary UMPC Manipur Rais Ahmad Tampak. Mathangda President EEO Lamding Y Asakumar. Mathangda President DFA Thoubal M Mani Singh. Mathangda Secretary DFA Thoubal L Kuladhaza Singh. Mathangda Consulting Editor Notice Window TV Mirasa Kori. Guest of Honor की फंफम लांगदा लेंगसिन बिगेदबा एकोगी प्रोपाइटर आरजे इंटरप्राइजेस की काय खुमनु जरिबा ओजा रोजेन सिंह अतेन मतमदा जॉइन तौबिरगनी ओजासु. स्पेशल इन्विटेस की फंफम लांगदा लेंगसिन बिख्रबा इकाय खुमनु जरिबा गेस्ट पुनमकपु मुका हन्ना थगत फोंगदोकचरी कोगी मखा तारकपसिदी मखा तारकपगी ओइना चथजगरबा प्रोग्राम असि दाइस लेंसिन बिरिबा होगी काय खुमनजरिबा VIP सिंगदा बेच सेटपीदुना ऑनर तौबिनबैदमक्ता निंगसिंगजरी अमुकान निंगसिंगजगे कोगी सिनली लांगलिबा कोगी माइकैदगी VIP की फंफम लांगदा लेंसिन बिरिबा स्पेशल इन्विटेसिंगदा बेच सेटपगी तांजादु लौबिनबा निंगसिंगजरी. अमुक हाना निंगसिंगजगे कोई फंफम लांगदा लेंसिन बिख्रबा VIP सिंग असिदा कोई ऑनर तौबिनबैदमक्ता कोईगी बेच सेटपिनबा सिंगली लांगलिबा माइकैदा कहना निंगसिंगजरी. VIP सिंगदा कोगी बेच सेटपसी हेक लोइबगा प्रोग्राम असिगी मखा चथजरकपदा वेलकम एड्रेस अमदी की नोट एड्रेस पिबिनबैदमक्ता कोगी जनरल सेक्रेटरी आशा MD फजूर रहमान सेमसादुना लैबिनबा निंगसिंगजरी. ngasiगी वेलकम एड्रेस अमदी की नोट एड्रेस असि कोगी इकाय खुमनजरिबा जनरल सेक्रेटरी आशा MD फजूर रहमानना पिबिगनी.
ꯁꯤꯒꯤ ꯑꯣꯖꯥ ꯄ꯭ꯔꯣꯒ꯭ꯔꯥꯝꯁꯦ Eh. ꯁꯤꯒꯤ ꯃꯈꯥ ꯇꯥꯕꯁꯦ ꯀꯃꯥꯏ ꯀꯃꯥꯏ ꯂꯥꯎꯊꯣꯛꯄꯒꯤ ꯁꯦꯔꯦꯜ ꯑꯝꯇ ꯄꯤꯕꯤꯔꯝꯃꯨ Six lady, see, betting like record, welcome address lady. Series, you know, Miyagi to Kaino. Ngasigi second Davang Trophy 9A side state level open football tournament si Northeast Window TV na media partner oizeraga huzik koigi sanabasi live thaba hojere maramaduna sanababu thawai yaujaba nungsibiba amadi lamdam asida leiriba kaikhumnajariba mipum khudingmakna Northeast Window TV gi YouTube channel Facebook channel amadi MCTV da mideng tabiba yaragani punamapu mideng tabiduna ngasigi tournament asi mapung phaba mo hensi haina ningsingjari amukana ningsingjage ngasigi opening function akoigi second Dabang Trophy 9A side state level football tournament si Northeast Window TV gi YouTube channel Facebook amadi MCTV da akoi huzik live thaba haujare miyam pumna makna mideng tabina ba ko ningsingjari VIP singda ekoi bet state krabagi matungda ngasigi function asigi welcome address amadi keynote address pibina bagi damakta koi oza MD Fazur Rahman General Secretary Asa oza bu koksinjari Assalamualaikum warahmatullahi wabarakatuh. Ngasi December ki kunithoi 2024 ki yai paraban numit nongmajing asida Dabang Boys amadi asana kusam naraga pangthok pa hubjagadoriba second Dabang Trophy state level 9 aside football tournament 24-25 asigi opening function sida election biriba MD Ibjur Rahman Honorable ex Jila Parishad Sangha Impam ZP Sri L Roman Singh Chairperson CWC Thobal S Thoiba Singh S Thoiba Managing Director Kanglei Construction and Peace Hospital and Research Institute Rais Ahmad Tampak CMD Manipur Creative School Imphal and General Secretary UMPC Manipur Y Asha Kumar Singh President EEO Lamding Sri L Kuladhaja Singh Honorary Secretary DFA Thobal Mira Saha Kori Consulting Editor New TV Northeast Window TV asina chingba ekoi ngasi gi election biriba dignitary sing asi isa gi achingba kaya ama kaithok piraga ekoi gi asana pangthok chaba second Dabang Trophy 9 aside state level open football tournament asigi opening function asida saruk yabiraba gi damak ayak na taramna okchari pumna makpu loina na ekoi gi tournament asigi media partner Northeast Window ki Managing Director loina na news person sing aduga atai
print and electronic media gi ichilina upuna makpusu ngasi gi function asida ayakna asa gi taraf tagi taramna oksari loina na lengbirakliba gi invitees punamak pusu ayakna taramna oksari khwaidagi hena maru oina ꯑꯩꯈꯣꯏꯒꯤ ꯐꯨꯠꯕꯣꯜꯕꯨ ꯌꯥꯝꯅ ꯊꯋꯥꯏ ꯌꯥꯎꯕꯤꯕ ꯐꯨꯠꯕꯣꯜꯅꯤꯕꯨ ꯍꯥꯏꯔꯒꯗꯤ ꯆꯥꯕ ꯊꯛꯄ ꯀꯥꯎꯗꯨꯅ ꯑꯩꯈꯣꯏ ꯄ꯭ꯂꯦꯒ꯭ꯔꯥꯎꯟꯁꯤꯗꯩꯗ ꯅꯨꯃꯤꯠ ꯆꯨꯞꯄ ꯑꯗꯨꯝ ꯃꯤꯠꯌꯦꯡ ꯇꯥꯕꯤꯔꯤꯕ ꯂꯝꯗꯝꯁꯤꯒꯤ ꯊꯣꯏꯗꯣꯛ ꯍꯦꯟꯗꯣꯛꯅ ꯅꯨꯡꯁꯤꯖꯔꯕ ꯑꯍꯜ ꯂꯃꯟ ꯁꯥꯇ꯭ꯔ ꯅꯍꯥꯔꯣꯜꯁꯤꯡ ꯏꯆꯦ ꯏꯆꯜ ꯈ꯭ꯋꯥꯏ ꯄꯨꯝꯅꯃꯛꯄꯨꯁꯨ ꯃꯐꯝ ꯑꯁꯤꯗ ꯑꯩꯍꯥꯛꯅ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯂꯣꯏꯅꯅ ꯑꯩꯅ ꯉꯁꯤꯒꯤ ꯇꯤꯟꯕꯤꯔꯤꯕ ꯃꯤꯌꯥꯝ ꯑꯃꯗꯤ ꯑꯩꯈꯣꯏ ꯂꯦꯡꯁꯤꯟꯕꯤꯔꯤꯕ ꯗꯤꯒꯅꯤꯇꯔꯤꯁꯤꯡꯗ ꯁꯝꯂꯞꯄ ꯋꯥꯐꯝ ꯃꯇꯦꯛ ꯑꯃꯈꯛꯇꯪ ꯊꯝꯖꯒꯦ ꯃꯗꯨꯗꯤ ꯑꯩ ꯌꯥꯝꯅ ꯃꯇꯝ ꯁꯥꯡꯅ ꯂꯧꯖꯔꯣꯏ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯎꯕꯤꯔꯤꯕ ꯃꯤꯌꯥꯝꯅ ꯒ꯭ꯔꯤꯟ ꯄ꯭ꯂꯦꯒ꯭ꯔꯥꯎꯟ ꯑꯣꯏꯅ ꯎꯕꯤꯔꯤꯕ ꯃꯐꯝ ꯑꯁꯤ ꯍꯧꯈꯤꯕ ꯆꯍꯤ 10ꯒꯤ ꯃꯃꯥꯡꯗꯒꯤ ꯑꯩꯈꯣꯏ ꯁꯥꯟꯅꯕ ꯌꯥꯗꯕ ꯄ꯭ꯂꯦꯌꯔꯁꯤꯡꯅ ꯃꯐꯝꯁꯤꯗ ꯄ꯭ꯔꯦꯛꯇꯤꯁ ꯇꯧꯕ ꯌꯥꯗꯕ ꯑꯗꯨꯒꯨꯝꯕ ꯄ꯭ꯂꯦꯒ꯭ꯔꯥꯎꯟ ꯑꯃ ꯑꯣꯏꯅ ꯂꯩꯔꯝꯃꯤ ꯃꯁꯤꯒꯤ ꯃꯔꯝꯗꯤ ꯑꯩꯈꯣꯏꯅ ꯃꯁꯤ ꯄ꯭ꯂꯦꯒ꯭ꯔꯥꯎꯟ ꯑꯁꯤꯗꯩꯗ ꯑꯩꯈꯣꯏ ꯗꯤꯕꯦꯂꯞꯃꯦꯟꯒꯤ ꯗꯔꯀꯥꯔ ꯑꯣꯏꯕ ꯃꯦꯇꯔꯤꯌꯦꯜ ꯄꯨꯝꯅꯃꯛ ꯄꯩꯐꯝ ꯑꯣꯏꯔꯝꯕ ꯑꯗꯨꯒꯤ ꯃꯇꯨꯡꯗꯒꯤ ꯑꯩꯈꯣꯏ ꯄ꯭ꯂꯦꯒ꯭ꯔꯥꯎꯟꯁꯤꯗ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛ ꯗꯕꯪ ꯇ꯭ꯔꯣꯐꯤ ꯍꯥꯏꯅ ꯊꯣꯜꯂꯤꯕ ꯇ꯭ꯔꯣꯐꯤ ꯑꯁꯤꯒꯤ ꯁ꯭ꯄꯣꯟꯁꯔ ꯇꯧꯕꯤꯔꯤꯕ ꯗꯕꯪ ꯕꯣꯏꯁꯀꯤ ꯒ꯭ꯔꯨꯞ ꯑꯃꯗꯤ ꯑꯁꯥꯒꯤ ꯃꯦꯝꯕꯔꯁꯤꯡ ꯄꯨꯠꯂꯒ ꯄ꯭ꯂꯦꯒ꯭ꯔꯥꯎꯟ ꯑꯁꯤ ꯑꯩꯈꯣꯏ ꯈꯣꯏꯗꯣꯛꯇꯨꯅ ꯂꯦꯕꯦꯂꯤꯡ ꯇꯧꯔꯕ ꯃꯇꯨꯡꯗ ꯌꯥꯝ ꯀꯟꯅ ꯅꯥꯄꯤ ꯊꯥꯕꯅꯆꯤꯡꯕ ꯍꯣꯠꯅꯔꯒ ꯉꯁꯤꯒꯤ ꯑꯣꯏꯔꯛꯂꯤꯕ ꯐꯤꯕꯝ ꯑꯁꯤ ꯑꯣꯏꯈꯤꯕꯅꯤ ꯍꯥꯏꯔꯤꯕ ꯊꯕꯛꯁꯤꯡ ꯑꯁꯤ ꯑꯩꯈꯣꯏ ꯂꯣꯀꯦꯜꯒꯤ ꯂꯤꯗꯔꯁꯤꯡ ꯑꯗꯨꯒ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯑꯣꯅꯔꯦꯕꯜ ꯀꯦꯟꯗ꯭ꯔꯒꯤ MLA ಶ್ರೀ ꯁꯨꯔꯖꯀꯨꯃꯥꯔ ꯑꯣꯀ꯭ꯔꯝ ꯃꯤꯌꯥꯝꯅ ꯀꯦꯅꯦꯗꯤ ꯍꯥꯏꯔꯒ ꯈꯪꯅꯕꯤꯔꯤꯕ ꯑꯗꯨꯒ ꯑꯦꯛꯁ ꯆꯤꯐ ꯃꯤꯅꯤꯁꯇꯔ ಶ್ರೀ ꯑꯣꯀ꯭ꯔꯝ ꯏꯕꯣꯕꯤꯁꯤꯡ ꯃꯈꯣꯏꯅ ꯁꯦꯜꯒꯤ ꯑꯣꯏꯕ ꯌꯥꯝꯅ ꯆꯥꯎꯕ ꯃꯇꯦꯡ ꯄꯥꯡꯕꯤꯔꯛꯇꯨꯅ ꯍꯥꯏꯔꯤꯕ ꯄ꯭ꯂꯦꯒ꯭ꯔꯥꯎꯟ ꯑꯁꯤ ꯉꯁꯤꯒꯤ ꯐꯤꯕꯝ ꯑꯁꯤꯗ ꯇꯥꯔꯛꯄ ꯉꯝꯖꯈꯤꯕꯅꯤ ꯃꯁꯤꯗ ꯅꯠꯇꯅ ꯑꯩꯈꯣꯏ ꯗꯕꯪ ꯕꯣꯏꯁꯅ ꯄꯥꯡꯊꯣꯛꯄ ꯑꯩꯈꯣꯏꯒꯤ ꯁꯣꯁꯤꯌꯦꯜꯂꯤ ꯌꯨꯁꯐꯨꯜ ꯋꯥꯔꯛꯁꯤꯡꯗ ꯑꯣꯅꯔꯦꯕꯜ MLA ꯑꯗꯨꯒ ꯂꯣꯀꯦꯜꯒꯤ ꯑꯩꯈꯣꯏꯒꯤ ꯑꯦꯛꯁ ꯖꯤꯂꯥ ꯄꯔꯤꯁꯠ ꯃꯦꯝꯕꯔ ꯑꯗꯨꯒ ꯑꯦꯛꯁ ꯄ꯭ꯔꯙꯥꯟꯁꯤꯡ ꯂꯣꯀꯦꯜ ꯂꯤꯗꯔ ꯄꯨꯝꯅꯃꯛꯅꯁꯨ ꯑꯩꯈꯣꯏ ꯃꯣꯅꯤꯇꯔꯤ ꯍꯦꯜꯞ ꯇꯧꯕꯤꯗꯨꯅ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯕꯤꯗꯨꯅ ꯑꯩꯈꯣꯏꯒꯤ ꯆꯪꯁꯤꯟꯖꯔꯤꯕ ꯁꯦꯀꯦꯟ ꯗꯕꯪ ꯇ꯭ꯔꯣꯐꯤ ꯐꯥꯎꯕ ꯌꯧꯔꯛꯄꯒꯤ ꯐꯤꯕꯝ ꯑꯁꯤ ꯑꯣꯏꯍꯜꯂꯛꯄ ꯉꯝꯈꯤꯕꯅꯤ ꯍꯥꯏꯕꯁꯤꯃ ꯑꯩ ꯃꯤꯌꯥꯝꯗ ꯊꯝꯖꯒꯦ ꯑꯗꯨꯒ ꯑꯩꯈꯣꯏ ꯑꯁꯥ ꯑꯣꯜ ꯁꯪꯒꯥꯏꯌꯨꯝꯐꯝ ꯁ꯭ꯄꯣꯔꯇꯤꯡ ꯑꯦꯁꯣꯁꯤꯌꯦꯁꯟ ꯑꯁꯤꯅ ꯑꯩꯈꯣꯏꯒꯤ ꯄ꯭ꯂꯦꯒ꯭ꯔꯥꯎꯟꯁꯤꯗꯩꯗ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯑꯣꯏꯕ ꯁ꯭ꯇꯦꯠꯀꯤ ꯑꯣꯏꯕ ꯑꯆꯧꯕ ꯇꯣꯔꯅꯥꯃꯦꯟ ꯀꯌꯥ ꯑꯃ ꯄꯥꯡꯊꯣꯛꯇꯨꯅ ꯑꯩꯈꯣꯏ ꯂꯝꯗꯝꯁꯤꯗꯒꯤ ꯏꯟꯈꯠꯂꯛꯂꯤꯕ ꯑꯩꯈꯣꯏꯒꯤ ꯁ꯭ꯀꯤꯜ ꯂꯩꯔꯕ ꯇꯦꯂꯦꯟ ꯂꯩꯔꯕ ꯄ꯭ꯂꯦꯌꯔꯁꯤꯡꯁꯦ ꯃꯇꯧ ꯀꯔꯝꯅ ꯄꯨꯊꯣꯛꯂꯒ ꯑꯇꯣꯞꯄ ꯄ꯭ꯂꯦꯒ꯭ꯔꯥꯎꯟ ꯑꯆꯧꯕꯁꯤꯡꯗ ꯑꯇꯣꯞꯄ ꯀ꯭ꯂꯕ ꯑꯆꯧꯕꯁꯤꯡꯗ ꯄꯥꯔꯇꯤꯁꯤꯄꯦꯠ ꯇꯧꯔꯒ ꯃꯈꯣꯏꯕꯨ ꯏꯟꯗꯤꯌꯥꯗ ꯅꯠꯇꯅ ꯃꯥꯂꯦꯝꯗ ꯁꯛ ꯇꯥꯛꯄ ꯉꯝꯒꯗꯒꯦ ꯍꯥꯏꯕ ꯋꯥꯈꯜꯂꯣꯟ ꯑꯗꯨ ꯊꯝꯖꯔꯒ ꯑꯁꯤꯒꯨꯝꯕ ꯇꯣꯔꯅꯥꯃꯦꯟꯁꯤꯡ ꯑꯁꯤ ꯑꯩꯈꯣꯏꯅ ꯍꯦꯛ ꯍꯦꯛ ꯇꯧꯖꯕꯅꯤ ꯑꯗꯨꯅ ꯇꯣꯔꯅꯥꯃꯦꯟ ꯇꯧꯕ ꯍꯥꯏꯕꯁꯤꯃꯛꯇꯕꯨ ꯃꯤꯌꯥꯝꯅ ꯍꯦꯟꯅ ꯈꯪꯕꯤꯔꯤꯕꯅꯤ ꯍꯧꯖꯤꯛ ꯉꯁꯤꯒꯤ ꯑꯩꯈꯣꯏꯒꯤ ꯇꯣꯔꯅꯥꯃꯦꯟꯁꯤ ꯇꯧꯅꯅꯕ ꯑꯀꯣꯏꯕꯗ ꯎꯔꯤꯕ ꯈꯨꯗꯤꯡꯃꯛ ꯑꯁꯦ ꯃꯁꯤꯗ ꯆꯪꯒꯗꯕ ꯁꯦꯟꯒꯤ ꯃꯑꯣꯡꯗꯨꯁꯨ ꯃꯤꯌꯥꯝꯅ ꯑꯗꯨꯝ ꯈꯪꯕꯤꯔꯝꯒꯅꯤ ꯏꯃꯥꯖꯤꯟ ꯇꯧꯕꯤꯕ ꯌꯥꯏ ꯑꯗꯨꯅ ꯑꯩꯈꯣꯏ ꯄ꯭ꯂꯦꯒ꯭ꯔꯥꯎꯟꯁꯤ ꯉꯁꯤꯒꯤ ꯑꯣꯄꯦꯅꯤꯡ ꯐꯪꯁꯟꯁꯤ ꯌꯧꯔꯛꯅꯕ ꯍꯣꯠꯅꯔꯛꯄ ꯃꯇꯝꯁꯤꯗꯩꯗ ꯆꯥꯎꯔꯥꯛꯅ ꯑꯩꯈꯣꯏ ꯗꯕꯪ ꯕꯣꯏꯁꯀꯤ ꯃꯈꯣꯏꯒꯤ ꯂꯩꯖꯔꯤꯕ ꯐꯟꯗꯒꯤ ꯄꯨꯊꯣꯛꯄ ꯑꯌꯥꯝꯕ ꯑꯩꯈꯣꯏꯒꯤ ꯁꯦꯜꯒꯤ ꯑꯣꯏꯕ ꯑꯆꯪꯕꯗꯤ ꯗꯕꯪ ꯕꯣꯏꯁꯅ ꯄꯨꯊꯣꯛꯄꯅꯤ ꯑꯗꯨꯅꯅꯤ ꯃꯈꯣꯏꯅ ꯂꯨꯄꯥ ꯂꯥꯛ 3 ꯇꯥꯗꯅ ꯉꯁꯤ ꯐꯥꯎꯕꯗ ꯆꯪꯈ꯭ꯔꯕꯅꯤ ꯑꯗꯨꯅ ꯃꯁꯤꯒꯤ ꯃꯊꯛꯇ ꯑꯩꯈꯣꯏꯅ ꯇꯣꯔꯅꯥꯃꯦꯟꯁꯤꯗꯩꯗ ꯃꯅꯤꯄꯨꯔ ꯄꯨꯝꯕ ꯁꯔꯀꯨꯂꯦꯁꯟꯗꯤ ꯇꯧꯖꯕꯅꯤ ꯑꯗꯨꯃꯛꯄꯨ ꯂꯥꯏꯕꯛ ꯊꯤꯕ ꯍꯥꯏꯒꯗ꯭ꯔꯥ ꯍꯧꯖꯤꯛꯁꯤꯅ ꯑꯩꯈꯣꯏꯒꯤ ꯏꯟꯗꯤꯌꯥꯒꯤ IL ꯂꯤꯒꯀꯨꯝꯕ ISLꯒꯨꯝꯕ ꯑꯆꯧ ꯑꯆꯧꯕ ꯇꯣꯔꯅꯥꯃꯦꯟ ꯀꯌꯥ ꯂꯩꯕꯅ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗꯒꯤ ꯁꯔꯨꯛ ꯌꯥꯔꯤꯕ ꯄ꯭ꯂꯦꯌꯔꯁꯤꯡ ꯑꯗꯣ ꯌꯨꯝꯗ ꯊꯣꯔꯛꯂꯒ ꯂꯩꯕ ꯃꯇꯝ ꯑꯣꯏꯗꯕ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯩꯈꯣꯏꯒꯤ ꯇꯤꯝꯁꯦ ꯃꯁꯤꯡ ꯈꯤꯇꯪ ꯍꯟꯊꯅ ꯌꯥꯎꯔꯛꯈꯤꯕꯁꯤ ꯈꯛꯇꯪ ꯑꯩꯈꯣꯏ ꯅꯨꯡꯉꯥꯏꯖꯗꯦ ꯅꯠꯂꯝꯗ꯭ꯔꯒꯗꯤ ꯑꯩꯈꯣꯏꯅ ꯃꯣꯏꯒꯤ ꯐꯨꯠꯕꯣꯜꯒꯤ ꯁꯤꯖꯟꯁꯤ ꯂꯣꯏꯔꯒ ꯄꯥꯡꯊꯣꯛꯄ ꯇꯣꯔꯅꯥꯃꯦꯟ ꯑꯣꯏꯔꯝꯂꯒꯗꯤ ꯁꯤꯗꯒꯤ ꯍꯦꯟꯅ ꯃꯁꯤꯡ ꯌꯥꯝꯅ ꯇꯤꯝꯁꯤ ꯌꯥꯎꯔꯝꯒꯗꯕꯅꯤ ꯑꯗꯨꯃꯛꯄꯨ ꯑꯩꯈꯣꯏꯅ ꯍꯥꯟꯅꯗꯒꯤ ꯊꯝꯖꯔꯤꯕ ꯍꯥꯏꯖꯔꯤꯕ ꯍꯧꯈꯤꯕ ꯆꯍꯤꯗ ꯑꯩꯈꯣꯏꯅ ꯇꯣꯔꯅꯥꯃꯦꯟꯒꯤ ꯆꯦꯝꯄꯤꯌꯟꯗ ꯍꯥꯏꯕꯗꯤ ꯋꯤꯟꯅꯔꯗ 70,000 ꯊꯝꯃꯒ ꯔꯟꯅꯔꯁ ꯑꯞꯇ 50,000 ꯊꯝꯖꯔꯝꯕꯅꯤ ꯑꯗꯨꯕꯨ ꯃꯇꯝꯒ ꯆꯥꯟꯅꯗꯕ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏ ꯇꯣꯔꯅꯥꯃꯦꯟ ꯌꯥꯎꯕ ꯂꯥꯛꯂꯤꯕ ꯑꯩꯈꯣꯏꯒꯤ ꯀ꯭ꯂꯕ
participating team singse thapna lakpa nongti gi makhogi nungti gi changi ba kharas gi changsi yam khalakpana maram oiraga ikoi trophy da pi prize money se khara chawkhat pa darkar oire na khanjaraga handak ki chahi da gi di winner da 1 lakh adu with trophy aduga runners up ta 70,000 with trophy sida natana atai fair play team best scorer best player na singba kaya gi mana su leijari aduga amana aina ngasai chitha jahuba hai tare ai khoigi ngasi gi opening function sidaida aikoina baton tawjabada harau harau ya biduna lengbi rakhiba kasmina begum aikoigi india gi mapanda croatia da aikoi croatia gi regional league ta sharuk yaduna pangthok pirakpada trophy kaya aikoi winner oirakhiba adugumba mahak boso aikoi gasi reception ki program amasu leijabani loinana paralympic ki aikoi gi northeast ki competition da goal laurakpa aikoi gi khungang sidagi md bahaudin mahak boso kargumba lakpiram ganin thajai aikoi na ngasi gi function sidaida taram na oksari loinana aikoi na mayam sina aikoi sangai mpham gi mipum khuding makna nungsi biduna aikoi tournament se mapung phana pangthok pangamna ba organizing committee da sahjog pbu cooperation pbu karigumba aikoi na bhabok oina lengsin biriba mayamna tournament se kaihen ge herabasu bhabok sungi khutalai hinghan bige mapung phana loisilhan bige herabasu bhabok singi khutalai tim singi khutalai aduna aina lengbirakli ba aikoi gi bhabok sing lamnam sigi football bu nungsi biraba mioi punamakta aina request tawjari tournament se mapung phana isa na sinba tournament ni haina khanbiraga mapung phana cooperation pibiduna aikoi tournament si loiba phaudang aikoi pangthok minasi haiba wafam siga thamjage loinana aina ngasai ahan bai yoruk lamdabagini aikoi gi ngasi gi opening function asigi chief guest oina lengsin bigadaba Sri Surya Kumar Okram Kennedy Honorable MLA Khangabok AC busu ngasi gi function asida taramna oksari loinana aikoi makha taba aikoi program atai su leiriba maram pungdi matamdi aikoi se pung ani makhai takhre pung amadagi haunana ba sinjaram bani adubo laibak thibani aikoi miyam tinbase kitang chonthaki bana maram oiraga kitang late oi dore aduna mayamna ngaktang aikoi ngaminarasi aduga aikoi gi ngasai aina haijakiba punamak ase aikoi gi asha asi hauji kenoda district DFA Thobal gi super division gi team ama oiri aikoi chahi khudingi super division gi league se adum yaujabane aikoi na chahi khudingi super division gi league si yawa matamda aikoi na pangal puthokpa lausing puthokpa adugi wani achangba sel khudingmakti aikoi honorable MLA khoina loina aikoi da mateng pangbiba ngaktani matungsu aikoi yamna energetic oiba dynamic oiba leader ni aduna aikoi na hairuba matamda na harol gi sumba activity sing sidadi yamna saugat piduna aikoi yamba yamdaba kaimat thibidana isagi pocket gi oirabasu adum chauna mateng pangbiduna aikoi tournament kaya saruk yaba yaw ngamjekibada natana district ki winner oina ahumlak oiraba matungda sisimit ahumlak yaururabani aikoi masi punamag sigi credit siri honorable MLA amasung honorable ex minister da ina pijaningi aduna mayamnasu aikoi matungdasu aikoi gi sigumba dabang trophy se mathang jahi dasu adum pangthok jagani aduna matamdudadi aikoi oirakliba film dugi matungina prize money se chawkhalakpa yai natragna housing oiri film sida sum leibe yai punamak asi prize money chawdaba adomda base to bidana aikoi team sing nasu isa gi team sing adu puthokpiraga aikoi lamdam sigi football bu nungsi jaba praja singda tung housing nauna inklakliba emerging players singda inot pibu oina saruk yabiraga aikoi gi dawang trophy se mathang mapung phahan biu haiba wafam asi miyamda thamjaraga ai matang ase losinjage thank you all Thagachari Oza Fazur Rahman, General Secretary ASA, welcome address amadi keynote. Thambiram bagi damakta ozabu
amuka sunan thagato phongdokchari ekhoi ngasigi kai khumnajariba thormasigi chief guest honorable MLA Khangabuk Assembly constituency gi Sri Surya Kumar Okram wajasu huzik ekhoi gimarakta join tawire wajabusu thagato phongdokchari makata ba program gi lauthok chadingaida marakthana mutang ganing singjage jagoi sei amadi sana khona bana piklaba lamdam Manipur si malem gi mafam sin bathungna ngasidi masak takli ngasi sule palaite sanaba gi lam sida ekhoi gi mating leiba sanaba bo pamjaba awat palaitraba atopa ga ekhoi gi saman lengmanaba singa thengara ko matamda noptaba sanaro meya mama ngasi suleptana ekhoi gi lamdam asidagi puthoi tongan ba event singda Manipur gi mapanda pangthokpada gold adagi bronze tongan da medal mayam laura kanda Manipur gi mai purakraba adugumba sanaroi sing adu tobim akoina pukning thaugat poina makoibu okpagi reception program ama music thamjari reception program asibu koi pangthokpina badamakta tobina bagi ekhoi kaushinjari Notice Window TV gi consulting editor Mirasa Kori. Asa sangai yungfam amadi dabang boys silivang asigi dabang trophy asigi khudong chaba loraga marum Manipur amasung sangai yungfam gi oina football gi lamda hendok thoidokna achoba mafam ama kanduna akhoi gi ramda mirei pak Manipur gi mingchat purakraba sanaroi khara ikai khumna butpa gi tanja amakha logadori hairiba tanja asina ngasigi dabang trophy asigi hena masak fajan bada yamna choba tangka oigadori ngasi mayam punamakna harauta yamna ikai khumnaba udminaba amasung thagatpa phongdokminabagi mikup asida saruk yagadoriba ngasigi sanaroi NEC ahanbada MD Bahaudin Sangayumfam Mahaksi Handak Pangthokiva First Northeast Para Sports Guwahati da Pangthokiva Northeast Meet asida 200 meter race gold medal 400 race gold medal amasung 100 meter race silver medal punna medal ahum puraktuna Manipur iram da meri paga sigi mingchat urong thinduna akhoi gi oiba achoba phida ama India gi oiba tournament asida mafam kalamba adugumba yamna machin chungkhalakliba hairiba khungang asimakta da pokchaba adugumba sanaroi makhakni mahak pupukning thagulpagi tanja asiga loinana handak Manipur irei-pak asi India gi oina sana khonabagi lamda sports ki powerhouse ni natragana sports ki capital amani haidana malemda singthanariba lamda masidagi Manipur gi ningol MK Kasmina na handak se India ki team kaya kan represent tawrama matung amasung I League aduga women's championship amasung tongan ba tournament mayam amada achowa mafam kallaba matung da international tournament mayam ama saruk yaraba matung da Manipur gi sanaroi ama phawbana kanba ngamdriba mafam North East leiba nupi sanaroi amatana kanba ngamdriba mafam handak mahakna kanba ngamkhibasini Europe ki yamna maming leiba cup singi manungda Corsia Cup haidana Corsia gi khwaidagi chawba nupi singi oiba tournament haiba tournament asida cup asil gi winning team oiba da natana winner oinaba gi amata ngairaba winning goal changivi Manipuri chanuni Kasmina hariba sangairaba sanaroi NEC taramna upagi mikupa do longminasi masigi damakta ina ikai khunajariba ngasigi chief guest of today's function honorable MLA Okram Surya Kumar aigi yamba honorable MLA bu ahamba mukta ko thoksake loinana sanaroi NEC ahu khuba amaga loinana mayamna taramna upigani ahamada taramna upmidasi please welcome MD Bahaudin Sangayumpham Mahakna lorkiba gold medal ani amasung silver medal ama mahakna lorkiba gold medal ani si 200 meter race amasung 400 meter race first Northeast Para Sports Guwahati ngasi Sangayumpham gi mingchat puraktuna Manipur gi sana khonabagi lamda achowa phida ama kanba ngamnaba khonabada yamna chawna thodang loriba amasung mahaki achievement asina ngasi Sangayumpham da anoba sanaroi kaya ama puthoknabagi inot hapiba
MD Bahaudin mayam aubu khuba magloina taram nokpi gani loina ma ke achievement se ai pathok pada loiba nai roi akoi MK Kasmina gi se Corsia Women's Football Cup the winning medal winning goal chanbada natana winner ki title lo khibe MK Kasmina Indian Women's League ki winner 36 National Games ki winner South Women Championship ki winner 5 Asian Women's Champions League ki winner 4 Indian Women's League ki winner Senior Women's National Championship ki winner 3rd Indian Women's League ki winner Senior Women's National Championship ki winner masida loiba khamba nairo haba tare national amasung international champion mayam ama lograba even mayam na kinari ba North Korea fauda chalaga India represent tawduna sanagrabi Manipur ki tanglabi football ke ningol MK Kasmina awu khuma bagloina taram nokpi gani loina asa sangai umam amasung dabang boys ki thaudang lobi riba luching basinga loina hairiba sanore ani si ikai khumna bu pina bagi damak ngasi ki thoram asigi chief ki thaudang lobi riba ikai khumna jariba lamdam asigi saknai raba social worker amasung laibak asigi saknai raba legislature Okram Surjakumar aigi yambada request tawjari thagachari mayam pungning thawgit git minase awu khoba bagloina na sanore ani sibu pungning thawgit minase loina ngasi the opening match of second Davang Trophy asi Northeast Window Television ki khuthang da ISCOM MCTV amadi Elite Cable hairiba cable ahum se ki khuthang da mayam na TV de yengba ki khunong chawa bijari loina YouTube amasung Facebook channel Northeast Window ki Instagram yauna hairiba social media ki platform mayam asi su mayam na live te yengba ki khunong chawa lobiyo mayam thagachari amasung honorable chief guest bo amona thagachari Thagachari Miras, Consulting Editor, Notice Window TV. Ekoi lamdam asigi Manipur gi mapanda tongan ba mafam singda tongan ba event da saruk yaruduna lamdam asigi mai purakraba dugba sanaroi sing dekai khumna botpaga loinana ekoi ngasigi oina haibatare maru oina kogi reception ceremony sida lengbirak kogi thorom asida lakpi ki basanaroi sing tungdasu hena mai pakpa afaba lamdam asigi mai puraktuna malemgi mafam punamakta Manipur bu saktak pangambadu isona pina birasunu haina mukasu hana wish tawjari makha chatajarak pasi ekoigi ngasigi program asigi marakta ekoigi sanabagi hauraktingai marak haibatare sida entertainment program ama khaktang koigi kudol tamnabagi tanjadu lawjage performance koigi utpi gadabana excellent academy sangai yumpham part 1 gi koigi nazam performance uchagadauri amuk hana ningsingjage excellent academy sangai yumpham part 2 gi nazam performance utpi naba ningsingjari Nazam performance utpi kadaba mahiroi singna kogi sem saba loibiragadi kogi lampak somda kogi lengthok piraknaba ningsingjari mayam excellent academy sangayumpam part 1 gi nazam performance utpi kadaba satra singi damakta aho ba khubam tang punna kuminase
شو أعمل اللي شو قلبي معلق فيها من كتر الحكي الحكيو صاير بحلم فيها. شو أعمل اللي شو قلبي معلق فيها من كتر الحكي الحكيو صاير بحلم فيها. الجنة 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 الله يكرمني فيها. الجنة 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 الله يكرمني فيها. رح قلك رح احكي وقوفي ما بوقف لو خلصوا حروفي. رح قلك رح احكي وقوفي ما بوقف لو خلصوا حروفي. لكن قولي شو بتشوفي في الجنة قوليلي شوفي. لكن قولي شو بتشوفي في الجنة قوليلي شوفي. فيها ورد وفيها زهور فيها بحر وأحلى طيور. فيها ورد وفيها زهور فيها بحر وأحلى طيور. فيها منلعب بالبساتين ونقطف فل وياسمين. دايما فيها مرتاحين مبسوطين وفرحانين. فيها منلعب بالبساتين نقطف فل وياسمين. دايما فيها مرتاحين مبسوطين وفرحانين. جنة الجنة 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 الله يكرمني فيها. جنة الجنة 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 الله يكرمني فيها. سهلة وما بدها الغلبة وما بدها تفكير. لما نسير بطاعة الله إلنا أجر كبير. لما بنعمل كل شي قالوا وصانا الرسول الله بيرضى وبيعيشنا في الجنة على طول. أبدا ما رح ناسي الله أنت وأنا والسماعين. أبدا ما رح ناسي الله أنت وأنا والسماعين. كلكم ادعوا قولوا إن شاء الله ندخل هالجنة آمين. كلكم ادعوا قولوا إن شاء الله ندخل هالجنة آمين. جنة الجنة 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 الله يكرمني فيها. الجنة 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 الله يكرمني فيها. الله يكرمني فيها. الله يكرمني فيها.
عليم خبير كريم رحيم. ꯌꯥꯝꯅ ꯐꯖꯕ ꯑꯩꯈꯣꯏꯒꯤ ꯑꯦꯛꯁꯂꯦꯟ ꯑꯦꯀꯥꯗꯃꯤꯒꯤ ꯃꯍꯩꯔꯣꯏꯁꯤꯡꯒꯤ ꯅꯖꯝ ꯎꯠꯄꯤꯈ꯭ꯔꯦ ꯑꯅꯤꯁꯨꯕ ꯏꯟꯇꯔꯇꯦꯟꯃꯦꯟ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯁꯤ ꯂꯧꯈꯠꯆꯗ꯭ꯔꯤꯉꯩꯒꯤ ꯃꯥꯡꯑꯣꯏꯅꯅ ꯉꯁꯤꯒꯤ ꯁꯦꯀꯦꯟ ꯗꯕꯪ ꯇ꯭ꯔꯣꯐꯤ 9A ꯁꯥꯏꯠ ꯁ꯭ꯇꯦꯠ ꯂꯦꯚꯦꯜ ꯑꯣꯄꯟ ꯐꯨꯠꯕꯣꯜ ꯇꯣꯔꯅꯥꯃꯦꯟ 2024 ꯇꯣꯔꯅꯥꯃꯦꯟ ꯑꯁꯤꯕꯨ ꯃꯄꯨꯡ ꯐꯥꯅ ꯄꯥꯡꯊꯣꯛꯄ ꯉꯝꯍꯟꯕꯗ ꯇꯦꯡꯕꯥꯡꯕꯤꯔꯛꯄ ꯑꯩꯈꯣꯏꯒꯤ ꯏꯀꯥꯏ ꯈꯨꯝꯅꯖꯔꯤꯕꯁꯤꯡ ꯑꯃꯨꯛꯇꯪ ꯑꯩꯈꯣꯏ ꯃꯤꯡ ꯂꯥꯎꯊꯣꯛꯆꯒꯦ ꯑꯍꯥꯟꯕꯗ ꯃꯌꯨꯔ ꯒ꯭ꯔꯨꯞ ꯁꯪꯒꯥꯏ ꯌꯨꯝꯐꯝ ꯂꯨꯄꯥ 10,000 ꯑꯅꯤꯁꯨꯕꯗ MD ꯅꯁꯤꯔ ꯈꯥꯟ LH ꯑꯉꯧ MS ꯑꯉꯧ ꯐꯤलिꯡ ꯁ꯭ꯇꯦꯁꯟ ꯂꯨꯄꯥ 10,000 ꯑꯍꯨꯝꯁꯨꯕꯗ ꯅꯤꯌꯥꯃꯠ ꯄ꯭ꯔꯣꯄꯥꯏꯇꯔ AL ꯕꯥꯏꯛ ꯂꯤꯂꯣꯡ ꯂꯨꯄꯥ 5,000 ꯃꯔꯤꯁꯨꯕꯗ Y ꯔꯣꯖꯦꯟ ꯄ꯭ꯔꯣꯄꯥꯏꯇꯔ RJ ꯑꯦꯟꯇꯔꯄ꯭ꯔꯥꯏꯖꯦꯁ ꯋꯥꯡꯖꯤꯡ ꯂꯨꯄꯥ 5,000 ꯇꯦꯡꯕꯥꯡꯕꯤꯔꯛꯏ ꯃꯉꯥꯁꯨꯕꯗ KH ꯁꯃꯥꯅꯟꯗ ꯄ꯭ꯔꯣꯄꯥꯏꯇꯔ ꯈꯨꯟꯗ꯭ꯔꯥꯛꯄꯝ ꯑꯦꯟꯇꯔꯄ꯭ꯔꯥꯏꯖꯦꯁ ꯂꯨꯄꯥ 5,000 ꯇꯔꯨꯛꯁꯨꯕꯗ ꯃꯣꯍꯝꯃꯗ ꯁꯗꯥꯝ ꯍꯨꯁꯦꯟ ꯄ꯭ꯔꯣꯄꯥꯏꯇꯔ ꯂꯨꯄꯥ 2,000 ꯃꯊꯪꯗ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯣꯄꯥꯏꯇꯔ MS ꯖꯍꯤꯁꯤꯌꯥ ꯀꯝꯄ꯭ꯌꯨꯇꯔ ꯁꯦꯟꯇꯔ ꯁꯉꯥꯏꯌꯨꯝꯐꯝ ꯄꯥꯔꯠ 2 ꯂꯨꯄꯥ 5,000 ꯃꯊꯪꯗ S ꯊꯣꯏꯕ Managing Director ꯀꯪꯂꯩ ꯀꯟꯁꯇ꯭ꯔꯛꯁꯟ Peace Hospital and Research Institute Imphal ꯂꯨꯄꯥ 3,000 ꯃꯊꯪꯗ Iqbal Proprietor Iqbal Mobile Store Shora ꯂꯨꯄꯥ 3,000 ꯃꯊꯪꯗ Mujahid Ul Islam Proprietor ISYSE Pan and Grocery ꯂꯨꯄꯥ 2,000 ꯃꯊꯪꯗ Diamond Radio Channel Partner Khongjom ꯂꯨꯄꯥ 2,000 ꯃꯊꯪꯗ Nawaz Proprietor Nas Muklai Lilong ꯂꯨꯄꯥ 2,000 ꯃꯊꯪꯗ Alif Family Restaurant Shora ꯂꯨꯄꯥ 2,000 ꯃꯊꯪꯗ Pi Network Sangayumpham Community ꯂꯨꯄꯥ 2,000 ꯃꯊꯪꯗ Sahadat Founder Little Bloom Educare Center Sangayumpham ꯂꯨꯄꯥ 2,000 ꯃꯊꯪꯗ Faziruddin Founder The Excellent Academy Sangayumpham ꯂꯨꯄꯥ 2,000 ꯇꯦꯡꯕꯥꯡꯕꯤꯔꯛꯏ ꯃꯊꯪꯗ Anas Khan Social Worker ꯂꯨꯄꯥ 2,000 ꯃꯊꯪꯗ Sarif Physio Specialist ꯂꯨꯄꯥ 2,000 ꯃꯊꯪꯗ Ahmad Khan Founder cum Principal The Brilliant English School Sangayumpham Pali Bazaar ꯂꯨꯄꯥ 1,900 ꯃꯊꯪꯗ Islauddin Proprietor MS Islau Enterprises ꯂꯨꯄꯥ 1,900 ꯇꯦꯡꯕꯥꯡꯕꯤꯔꯛꯏ ꯃꯊꯪꯗ Rais Ahmad Tampak CMD Manipur Creative Imphal and General Secretary UMPC Manipurna ꯂꯨꯄꯥ 3,000 ꯇꯦꯡꯕꯥꯡꯕꯤꯔꯛꯏ ꯃꯊꯪꯗ Faruk Irong ꯂꯨꯄꯥ 1,000 ꯃꯊꯪꯗ Munira English High School ꯂꯨꯄꯥ 1,000 ꯑꯃꯗꯤ ꯑꯔꯣꯏꯕꯗ MD Juma Khan Furniture Sangayumpham Part 2 ꯂꯨꯄꯥ 10,000 ꯇꯦꯡꯕꯥꯡꯕꯤꯔꯛꯇꯨꯅ ngasi second Dabang Trophy 9A Side State Level Open Football Tournament 2024 sibu mapung fana koigi pangthok pangamhan bibagi damakta donor singbu organizing committee gi maikai degi amuka suhanna tawbimal khangba madi han handakat phongdok cheri akoi ani suba entertainment program asi Brilliance English School gi mahairoi singna koigi nazam performance utpigani
मरक्तदा ngasi ꯑꯩꯈꯣꯏꯒꯤ VIP ꯑꯣꯏꯅ guest of honor की फमफम लांगदा लेंसिन बिगदौबा हुजिक हुजिक ꯑꯩꯈꯣꯏꯒꯤ ꯁꯥꯟꯅꯕꯨꯡꯁꯤꯗ ꯌꯧꯁꯤꯟꯕꯤꯔꯦ ꯏꯀꯥꯏ ꯈꯨꯝꯅꯖꯔꯤꯕ इन्विटेशन खतंग ꯑꯩꯈꯣꯏ स्टेज तक कखोचगे अहानबदा मणिपुर की सुपरस्टार मणिपुर की फिल्म की लमदा फिल्म की फंबाक्ता अचौबा फिदा अमा कल्लिबा कोई RK सोमरेंद्रो कोई मयामना काइकू हाइना खंगनबा यामबुंग बखोई स्टेज तक कखोचरी लोइनना अनीसुबा इकाई खुमनजरिबा इन्विटेसी प्रोपाइटर MS अंगौ फिलिंग स्टेशन संगायुमफम MD नसीर खान LS अंगौ ओजाबुसु स्टेज ता लेंखत पिरकनबा निंगसिंगजरी Assalamualaikum warahmatullahi wabarakatuh. A very good evening to all the respected invitees and also to all the crowds gathering here. I myself, Fundray Mayum Zasya Ayu from Virland English School, Sangayum Firm. It's an honor for us to be here with you all on the first day of second Davang Trophy. We also thanks to the Old Sangayung Firm Sporting Association for giving this privilege to all performance. So everyone kindly pay attention and let's have our beautiful Najam. Once again, Assalamualaikum warahmatullahi wabarakatuh. Jazakallahu khair.
really appreciate sir से मैंने आई सी की संगाई फम सब लाई से सी फिर से अब को योग सकते आना खा को बतो बुद सी अरे पांगनी कई ददी सीना आन बोय रने इन खंजबदा ये पोता सो फिल लाई रसो मैंने प्रॉपर कर फिल लाई के हेलो हेलो तिनबिरिबा दिबा बॉक्सिंगना ngayaktam pungning phadabiyo hauji hauji utkadorba najam asigi satrasing pubirakliba school authority gi maikai dagi organizing committee da matam chana moina utkadaba najam adu pisin biraktabna maram oraga mogi phone da kitang kudong chadaba leibadagi minute ama ni ngaina bani madugi damata audience gi maikai dagi fajadaba wahai sing sizna bidanaba organizing committee gi maikai dai noluna nisingjari ngakpigani koigi Berlin Institute ki chhatra sing music ki karigamba soiba leiba nai koi research football ki
يا من صليت بكل الأنبياء، يا من في قلبك رحمة للناس، يا من ألفت قلوبا بالإسلام، يا حبيبي يا شافعي يا رسول الله، بأمي وأبي فديتك سيدي، صلاة وسلام عليك يا نبي. حبيبي يا محمد أتيت بالسلام والهدى محمد، حبيبي يا محمد يا رحمة للعالمين يا محمد، يا من حليت حياتنا بالإيمان، من بجمالك علمت الإحسان، يا من نورت قلوبنا بالقرآن، يا حبيبي يا شافعي يا رسول الله، بأمي وأبي فديتك سيدي، صلاة وسلام عليك يا نبي. حبيبي يا محمد أتيت بالسلام والهدى محمد، حبيبي يا محمد يا رحمة للعالمين يا محمد. صلى الله على خاتم الأنبياء محمد، محمد رحمة للعالمين، رحمة للعالمين محمد، محمد رحمة للعالمين، رحمة للعالمين محمد. لأجاريهم قلدت ظاهر ما فيهم، فبدوت شخصا آخر كي أتفاخر، وظننت أنا أني بذلك حزت غنى، فوجدت أني خاسر، فتلك مظاهر لا المال كي نزداد جمالا، جوهرنا هنا في القلب تلالا، لا لا نرضي الناس بما لا نرضاه لنا حالا، ذاك جمالنا يسمو يتعالى. أتقبلهم الناس لست أقلدهم إلا بما يرضيني كي أرضيني، سأكون أنا مثلي تماما هذا أنا، فقناعتي تكفيني ذاك يقيني. لا 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 نحتاج المال كي نزداد جمالا، جوهرنا هنا في القلب تلالا، لا لا نرضي الناس بما لا نرضاه لنا حالا، ذاك جمالنا يسمو يتعالى.
نحتاج المال كي نزداد جمالا جوهرنا هنا في القلب كلالا لا لا نرضي الناس بما لا نرضاه لنا حالا ذاك جمالنا يسمو يتعالى كن أنت تزداد جمالا كن أنت تزداد جمالا Brilliance English School की माहिरोई सिंह ना कोई यामना फजबा नजम की परफॉर्मेंस उत्पीखरे थैंक यू सो मच अखोई हुजिक मयामना खौरांग नांगाइरकपा अखोई पुंगजादु यौसिलकले तोंगान तोंगान बा मसक नाइरबा टीम क्याना सरुक यादुना सानागदोरिबा हदक चहीगी दबंग ट्रॉफी सेकेंड दबंग ट्रॉफी 9A side state level open football tournament 2024-25 हौजनबगी तांजादु अखोई यौसिलकले मरकसिदा माहिर अखोईगी सानारोइसिंगना रेडी तौबिदुना लेंथोक पिरकनबा अखोईगी ngahak matam loading cherakta haiba tare yam sangdana अखोईगी अतेनबा matamda short speech ama katang अखोईगी थंबिरनबा ngasigi guest of honor gi phampham langda lengsin biriba honorable ex jila parishad sangayumpham MD Habzur Rahman LS Angau Ozabu wahai khradang tentak na thambinamba kaushinjari Assalamualaikum. Ngasi asa sangay phamna organize tawduna Siliba second Dabang Trophy 9A side state level Open Football Tournament 2024-25 asigi Chief guest oina lengchin biriba koi pum namang nei kai khumna jariba mingoina panjarabada Sri Surya Kumar Okram Honorable MLA Khangawok Assembly Constituency Buahan Bamakta Taikai Khumnabu Chari Loinana Thauram Masiki President Loina Lengsin Biriba Mohammad Fazur Rahman Secretary Asa Changai Umpam Aduga Ngasigi Thauram Masiki Guest of Honor Loina Lengsin Biriba Manipur Gi Sangnai Rabasing Ming Amomom Doina Pathuk Charabada Sri R.K. Somrendro Elias Kaiku Manipur Superstar Loinana L. Roman Singh Chairperson CWC Thaubal MD Narsir Khan Elias Angau Proprietor MS Angau Filling Station Sangai Umpam S. Thoiba Managing Director Kanglai Construction and Peace Hospital and Research Institute Loinana Rais Ahmad Tampak CMD Manipur Creative School Impal and the General Secretary U Manipur Loinana Y. Asa Kumar President EO Lamding M. Mani Singh, President DFA Thaubal, L. Kuladada Singh, Secretary DFA Thauban, Mira Sahakori, Editor New TV, Loinana Jumnam Rojan Singh, Proprietor RJ Enterprises, Dais the Lengsen Biribapum Namakwahan Bamakta Kai Kumnaba, Lengbirak Libalam Masigi Nung Sijarava, Praza Satra Naharol Halaman Ozaguru, Amadi Che Salima Bel, Loinana. Sinbi lang biriba asagi organizing committee gi chilinau sing loina na mesa sibu conduct taubi gadori ba referee sing print and electronic media gi chilinau sing loina na team ani makki player sing pum na makku subchin jaraga ai kai khum na bo chari ngasi ahan boina taseng na ai dabang second dabang trophy gi opening ceremony is na minal ani khaktang matam lau jage madudi Aigi Sangayam from Prajagi, Praja Sindaina Tamjaning Ba Fildi, Nasi, Dais the Lengchin Mini by Koi Punamakse. I quite upon Sigi Manonga Anira Power soon, a Punbanga Maroida Mioising, Adugum Bat, Adugum Lava Mamanjam Lava Mioising, Dais the Lengchin Duna Lady Bani, Aduna, Sangayam Pamgi, Gyan Taraba Praja Sing Satranaharon Sing Punamagna,
अखोई ज्ञान तादब ओइना मणिपुर की संनाइरबसिंगी ममांगदा अखोई उहनगुम से ngasiदी अखोई की आशा की ऑर्गेनाइजिंग कमिटी की चिलिनाउ सिंह ना खनजबा मरमदी अहोब नुमितनिना मोइना खनजबा मोइ की आशा अमा लेरमगनी अदुना मयाम वारबसु वाना मिनट अमा निदंग अखोई मतम ngaiminnasi यामना फजबा चिंगलेम्बा अदुगुमलबा टूर्नामेंट अमा ओयहनसी ngasiगी अखोई टूर्नामेंट असे अनिरक सुबनी ममांगदा अहानबा तौखरे अहानबसु आई यावजै ओपनिंग सु क्लोजिंग सु अदुम यावी हंदकसु ओपनिंग सु क्लोजिंग सु अदुम यावगनी क्लोजिंग की बारतोल हायरक्तसु आई इसा इथंता अदुम लाक्चरगदौनी अदो अइना थमजनिंगेदी ममा अखोई मतम खरगी ममांगदा चाही अमा मुक्ति लेपखरबरा ममांग चाहीदा अखोई तकवा ट्रॉफी तेंथागी थौबान डिस्ट्रिक्ट की मनुंग तनतना मणिपुर की मनुंग अदुक्की सिंथाबा यारबा अदुक्की मतिक चाउथोक चनंगाई ओइखिबा तेंथा मयाम की ककवा ट्रॉफी दो ngasiदी संगाय मफमदा चाप मानबा सेम अमा लैरे हाइबसे आई ngasi थमजगेबा हौजिक फमीबा डिग्निटरी मयाम सिगी चिंदगी हाइखिबा ताहवे मणिपुर मुस्लिम की मनुंगदा तनतना मणिपुर की मफम खुदिंगमक्ता सिनखिबा ट्रॉफी टूर्नामेंट सिंगदा सिगुमना फजना सिनबा संगाय मफम की प्रजाना असुक यामना कोऑपरेशन पीबसिदी अखोई अंगक्पा फावे हाइना हाइखिबने आई असेंग ताजा होबदुनी आइना सेमजनलगा हाइजन बनते अदुना ngasi second damang trophy asigi damakta lengbirakliba ato atoppa mafamdagi lengbirakliba chininau sing aduga marup mapam pungnamak akhoi ngasi sangai mafamgi praja singse kayam ingna chikna kayam lemna hinge haibadusu khangja kharasunu aduna akhoi sangai mafamgi praja pungnamak akhoi soida ngamdanaba leikai sida leibiriba chhatra naharol ahallaman larik laisu hairaba kayana second drafang trophy asida karigumba mina ममित नाखिबा याबा वहाई अमा फाउबा थमोइसी लोइनना अखोई दबंग ट्रॉफी से मतम कुइना सांगना सिनबा ngamnanaba लेकाई सिदा लेबिरिबा लमदम सिदा लेरिबा अखोई होटने मिन्नसी आई इसागी तरफ्तगिसु हाइरिबा आसाना सिनबा असुगुमलबा दबंग फर्स्ट सेकंड थर्ड फोर्थ 100 फाउबा लागसु आई नाक सिद्री फाउबदी दबंगी दमक्ता चप जुंगना आई मतेंग पांगनी हाइबा वाफम से थमजरगा ngasiगidi मयाम पुमनमक पु अमुका हन्ना सलाम तौजरी थैंक यू जा थागचरी अखोगी याम अतेलबा मतम सिदा फजरबा अखोगी वहाई मयाम अमा थंबीबा सनरोय सिंगबु पुंगनिंग थौगतपीबा फजरबा वहाई मयाम थंबीबगी दमक्ता ओजा एमडी हब्जुर रहमान एलएस अंगौ ऑनरेबल एक्स मिनिस्टर जिला परिषद संगायुमफम ओजाबु थकदा फोंदोकचरी हौजिक तंजादु लाकले मयामना खौरांग नंगासाइदगी ngainariba handak chahi gi 2024 gi dabang trophy 9A side state level football tournament haunabagi tanjadu yoksin jalakle akhoi formality oina match se hokdokchanabagi damakta akhoi VIP singa player introduction tobagi program ate kama akhoi leijagadori ahada makta da ngasigi player singna ready olbiraba matungda akhoi report tobina hana ningsing jari ngasigi opening match ta sanagadobasi sana FC amadi KKKU amuka hana ningsing jage ngasigi second dabang trophy 9A side open state football tournament asigi opening da sanajagadobba match ani asi sana FC amadi KKKU team manigi sanaroi singna thuguma tamda koi ready oibiragadi report tobirna bidabakta hana ningsing jari amuka sona ningsing jage ngasige opening match ta sanagadobba team manida ready oibiragadi report tobirna
players sing VIP da kogi introduction to kogi interaction program gi time matang adu ko yausinjare aduna ngasigi dai se lengkhat piriba ngasigi special invitees ki form lang da lengsin biriba VIP singbu sanabugda kogi lengsin biraktuna players singa kogi introduction ki program asi hobina baina koi hana ning singjari amuka sohanna ning jage ngasigi opening match ta sanagadoba team mani asi Sana FC amadi KKKU anisina ngasigi opening match ta sana bigani ko VIP singna lengsin birakpaga ko loina na ngasigi team mani gi players sing introduce to hogi tanja adu laujage Gasigi VIP ka kogi players sing introduction ki interaction program asi he loi baga hauzaragani sung soi soi na mayam na thuram na mai rakliba trophy gi ko interaction program asi losilaba matung da team maniga punna akoigi photo session ama khaktang lawjagadori akoigi VIP sing amasung sanaroi singna lengdana leibinaba photo session asi hek loibaga akoi ngasi chief guest of honor gi phambam langda lengsen ki ba akoigi VIP sing gi manung dagi lamda masigi saknai raba Manipur film gi fambakta choba fidama lengdana kallaga leiraba mayam gi kai khumna jaraba mayam na su khwai degi pamna ba superstar mayam gi kai ko ekoi gi ozana ngasigi koi dabang trophy siga mari leinana wahi tentak na manga tra dang thambina ba ozada ning singjari hello Hello, hello. Ahan maktada lamdom sil lebiriba ozagaru ahan laman sing imay ben sing marupang sing mayapur mapu ikaw nona khoram jari tasine ngasigi tournament sida ayhak puju invite to pibida makta organizer puju kai khumna buchari ado ngasigi ani suba dabang trophy da ngasagi akhoi chief guest phumna le sem beriba akhoi lamdam sigi honorable MLA Sujat Kumar amadi akhoi president bu amadi akhoi guest of honor mayam punna mapu ikai khumna buchari ji haijaraga tasena akhoi na ozigi matam jidi akhoi na ngam timing natre mayam yening sanaba jini I just hajan ngadi team mani makta sanaba habes amana kaba amana po habes soidar ne du sagi sports ki speed kahendana discipline ngakna mai pak na sanabiu na hajagi mayam best of luck thank you Thank you ambung amuka sohana takada fongdok chiri Hozik player VIP ka interaction program asi loikraba matungda sungsoi soidana hozik haujaragani Dabang Trophy second Dabang Trophy gi ahanba opening match ki akoigi ahanba match hujik sanazaragani hujik haujaragani makha tarak pasidi ngasigi sanabasigi chobo thodang lobi gadoriba referee da last but not least best of luck to both the team thank you
थागतचरी ngasi han bo opening match asida sana jagadoriba sky blue gi jersey hapaga ikhoi gi white pen celebration sana fc thawal dei lengbirak patim singne team singbu participate toriba player sing rohit jersey number 20 dinesh jersey number 1 lamjingba jersey number 3 nikas jersey number 12 remai umakantar jersey number 5 Shitaljit jersey number 4 Singthoiba jersey number 6 Donel Godo jersey number 30 Kishan Naurem Rahul jersey number 13 Dev jersey number 25 Govindas jersey number 7 Aduga Kishan Laisram Nepo jersey number 8 Rishi jersey number 21 Aduga team manager the Susil team coach Ratan Aduga team medical team the Putin Hai Rebasana Koi Sana FC Thawal gi team player sing ni aduga koi orange color gi blue pen hapa sin ai koi KKKU kairangi mahut silaga sanjagadaba player sing ni Mustaqim goalkeeper jersey number 1 Sabir jersey number 8 Pinku jersey number 14 Faris team captain jersey number 2 Ezaz jersey number 6 Yasir jersey number 11 Alfaz jersey number 9 Nawaz Sharif jersey number 17 Wajid jersey number 10 Rakib jersey number 4 Sarif jersey number 12 Sabir jersey number 7 Amir Daba jersey number 5 Sajad jersey number 13 aduga Imdad Sawed Ali Khan Waris Faris Khan Mustafa aduga team manager da Yusuf Ali team coach Dinku aduga medical team da Suras Harris na koi KKKU gi team player sing ni koi bol yang balak pere ba wibaba khudimak nei khoi gari mafam chaba jaga da pak sem jari karigumba maning thangba gate number 1 asida gari pusilaga khudong thiba nangadi khoi team koi volunteer sing mafam chaba jaba jaga da khoi gari sing pak to han biu karigumba masida khudong thiba nang ta gadi khoi responsible am ta lobung amjaroi haiba doi khoi official ge mai kai de thamjari
ꯑꯗꯨꯗꯤ ꯗꯦꯕꯗꯩ ꯂꯧꯕ ꯐꯠꯇ꯭ꯔꯣ? Nakanda.
Why you
ꯋꯥꯇꯥ ꯌꯥꯝ ꯐꯖꯗꯕ ꯉꯥꯡꯉꯦ ꯑꯝꯇ ꯉꯥꯎꯊꯣꯛꯍꯜꯂꯣ ꯁ꯭ꯋꯥꯏꯁꯤ ꯋꯥ ꯌꯥꯝ ꯉꯥꯡꯉꯣꯏꯁꯤ ꯁꯤꯗ ꯂꯥꯏꯚ ꯊꯥꯕꯅꯤꯅ ꯋꯥꯗꯣ ꯂꯣꯏꯅ ꯌꯥꯎꯋꯦꯕ
Hello. Ahanba opening match ki first half ki marak sida akhoi entertainment program ama khaktang thamjari pangthok pigadabasi akhoi ki all Yaripok amateur Muay Thai Imphal East branch AYAMTIEB sina akhoi ki utkadaba performance ni utkadariba performance sina Y Crew and Muay Blind Fight akhoi saruk yabigadaba performance singna MK Mazia MK Parvin MK Rukia akhoi performance singna ready de laibinaba niksingzari and in the meantime akhoi all Yaripok amateur Muay Thai si samlap karamaina akhoi establish tauki ngasigi thaksi phobada yaurakpagi magi brief akhoi introduction macha am khaktang pinabagi tanjadu lauzage tanja sida akhoi performance pigadaba performance singnasu ready de laibinaba sem sabinaba niksingzari the all Yaripok amateur Muay Thai Imphal East branch AYAMTIEB was established in 2017 with the vision of nurturing young talent in both academics and sports. Recognizing the importance of physical fitness and athletic excellence in shaping well-rounded individuals, the schools was designed to provide professional training and Muay Thai combat sports. Since its inception, AYAMTIEB has successfully produced over 70 athletes, including 30 national level players, 60 state level players, 1 international level players. In recent achievement, the school celebrated remarkable success at the 4th Amateur National Muay Thai Championship 2024 conducted by Rajasthani Association of Muay Thai, Delhi. The event was held at the SBS Shrifort Stadium, Shrifort Road near Gargi College, New Delhi from 28th to 30th November 2024. AYAMTIEB sent 3 players of whom secure gold medals while 1 earned a silver medal, marking a proud moment for the school. The school is privileged to have MD Wahidam Rahman, a certified national referee and judge, as the coach, ensuring top-notch training and guidance for all its athletes. Lastly, we are thrilled to share exciting news. Muay Thai was showcased as a demonstration sport in the Paris Olympic 2024 and is officially set to be included as an Olympic event starting from the Los Angeles Olympic 2028. Hojik, akhoi amateur Muay Thai gi damakta ahoba mayamna khubam tang khubisi. Hojik fazaraba akhoi performance suama mayam punna meeting tamidarasi.
4:04 p.m. It's 4:04 p.m. It's 4:05 p.m.
कोई मखा बसे दे कोई सेकेंड हाफ तुम मैच प्ले तारना ना बगा रेफरी दे खुशी नजरी करी आईगी कंब शिजा Araba. Ay, nakita pa siya loy.
दादा ना Low battery warning.
khơi yam no nungai na bol yenging mai marak sidai khoi thoki ba adu bol yengi bai khoi banner thami ba adu phijang khare basing doi peteng yeng biramo marak satna mayamda lauthok sabama hayeng Desember ki kulumdoi mungkin pungani tahu matamda Samaram FC versus Paswas Playboki ani na mungkin pungani tahu matamda sana di kini hayeng di sana ka dapat tim singko mukta hai jage mungkin di pungani tahu matamda Samaram FC versus Paswas Playboki ani na tim mani sina hayeng di mungkin pun ani tahu tamda sana pi kani hayeng ki wena ground ani lega kani
Move.
Hello. Yang nungairaba yasigi Sana FC KKKU anegi nungairaba match asida aikoi loisilakpa phawbada lainaribe score si Sana FC 2 aduga KKKU nil aduna ngasi opening match asigi Sana FC na mai pakre aduga ngasigi Sana FC amade KKKU anegi match asida man of the match takiba team ani adugi sidagi koina Ekoi film maya ida angang sing ekoi trophy ama kagtang piga dabri kitang handog piyo angang sing kitang handog piyo ekoi ngasigi Sana FC amadi KKKU gi anigi yamna nungairaba match sigi man of the match takiba adudai ekoi trophy kusinabagi tanja adu yosilakle ngasigi man of the match asigi kusinagadaba aikoi ngasigi dais ki leteng obiramba Sir L Kuldahja Singh Secretary DFA Thawal mahakna haireba man of the match ta ki basi prize ase khusi nabigani koigi ngasigi man of the match ta ki ba Sana FC की जर्सी नंबर 30 गौड़ो Sana FC की जर्सी नंबर 30 गौड़ो इलेक्शन बिरक्तु नंगा सिगे मैन ऑफ द मैच सिगी मना से कोई सार कुलगत दजा सिंह सेक्रेटरी देफे थोबाल दिगी लोबीर नहीं अदुगा ngasiगी मैन ऑफ द मैच सिगी स्पॉन्सर तवी की बा संगाय पंप चिरापुर दगी लेंबिरक पे एमडी सनु खान
फूड प्रोपाइटर महाकना स्पॉन्सर तौबीरकपनी